ꯃꯌꯥꯝ ꯈꯨꯝꯖꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯄ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯥ 9 ꯁꯨꯖꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯆꯪꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯃꯔꯛꯁꯤꯗ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 1 ꯍꯟꯗꯛꯀꯤ ꯆꯍꯤ 2024 ꯁꯤꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯂꯦꯞꯇꯅ ꯌꯥꯎꯁꯜꯂꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯝꯕꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤꯗ ꯃꯤꯑꯣꯏ 4 ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ 4 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯕ ꯃꯇꯨꯡ ꯃꯣꯔꯦꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯁꯣꯛꯄꯟ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯉꯔꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯐꯝ 4-5 ꯁꯤꯅꯥꯝꯀꯣꯝ ꯏꯔꯦꯡꯕꯝ ꯀꯗꯥꯡꯕꯟ ꯅꯣꯡꯁꯨꯝ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯈꯨꯜ ꯉꯥꯛꯄ ꯁꯤꯒꯨꯝꯕ ꯚꯂꯟꯇꯤꯌꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ 4 ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯃꯤꯠ ꯂꯥꯛꯀꯗꯣꯏꯅꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯒꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯃ ꯌꯧꯁꯜꯂꯛꯂꯕ꯭ꯔꯥ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯠꯇ ꯄꯤ ꯀꯪꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯟꯈꯤꯒꯗꯣꯏꯅꯣ ꯑꯁꯤꯒꯨꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯉꯥꯛꯄꯁꯤꯡ ꯂꯩꯉꯥꯛꯀꯗꯧꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯥꯟꯇꯤ ꯊꯝꯒꯗꯧꯕꯁꯤ ꯃꯌꯥꯝꯁꯤ ꯂꯩꯇꯕ ꯃꯤꯔꯛ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯛꯏꯕꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯗꯥꯏꯇꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯣꯏꯅꯣ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ who is responsible for law and order crisis in Manipur have a topic the khana budum impact news ki state election bi sai hek thangna election bi za pradit panjopam editor irab ne ham do za prati tara dong sari maya election bi ba za pi sonamani socio political commentator za sonamani tara dong sari adu ahum suba mathai election bi ba za rakesh mahobam director human rights law network ni za rakesh tara dong sari ai ham jo rakesh thamjage arrangement security arrangement tawbusida kanu torabra masai gi ꯃꯄꯨꯡ ꯐꯥꯗꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯝ ꯍꯪꯉꯒ ꯂꯩ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡ ꯃꯣꯏꯒꯤ ꯃꯤꯂꯤꯇꯥꯟꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡ ꯀꯔꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯑꯗꯨꯒ ꯃꯩꯇꯩ ꯃꯣꯔꯦꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯀꯔꯤꯁꯤ ꯃꯦꯟꯇꯦꯟ ꯂꯣ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯂꯩꯕꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯁꯤꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯑꯗꯨ ꯃꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯗ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯇꯥꯛꯑꯦ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯤꯜꯂꯛꯏꯕ ꯁꯦꯟꯇꯔꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯈꯣꯏꯒꯤ ꯃꯦꯟꯗꯦꯠꯁꯦ ꯇꯁꯦꯡꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨ ꯇꯥꯟꯅꯔꯒ ꯑꯦꯂꯤꯃꯤꯅꯦꯠ ꯇꯧꯕ ꯃꯐꯝ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯣꯏꯕꯨ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯕ ꯃꯁꯤꯒꯤ ꯃꯦꯟꯗꯦꯠꯁꯤ ꯌꯥꯎꯗꯦꯅ ꯈꯜꯂꯦ ꯃꯣꯏꯁꯤ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯏꯁꯤ ꯏꯚꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯀꯦꯝ ꯇꯧꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯒꯥꯁꯤꯡ ꯍꯧꯖꯤꯛꯅ ꯂꯥꯟꯖꯦꯟꯅꯗꯅ ꯂꯩꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯡꯗ ꯃꯣꯏ ꯕꯐꯔ ꯖꯣꯟꯁꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯗꯤꯐꯥꯏꯟ ꯇꯧꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏꯁꯤ ꯂꯩꯕ ꯑꯗꯣ ꯍꯥꯏꯔꯨꯔꯒꯅ ꯃꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯊꯤꯡꯅꯕ ꯇꯧꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯧꯅ ꯇꯧꯕ ꯑꯗꯣ ꯃꯁꯤꯅꯗꯤ ꯇꯧꯔꯕ꯭ꯔꯥ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯗꯕ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯝ ꯁꯤꯕ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯃꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯃꯁꯤ ꯍꯣꯡꯗꯣꯛꯄ ꯆꯨꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯨꯝꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯇꯥꯟꯅꯔꯒ ꯃꯈꯣꯏꯕꯨ ꯏꯂꯤꯃꯤꯅꯦꯠ ꯇꯧꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯖꯒꯥꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝꯁꯦ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯦꯟꯗꯦꯠꯁꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯃꯁꯤ ꯆꯞ ꯆꯥꯅ ꯁꯤꯟꯅꯔꯒ ꯇꯧꯍꯟꯕ ꯗꯔꯀꯥꯔ ꯂꯩ स्टेट लॉ एंड ऑर्डर हाइबसे स्टेट के सब्जेक्ट में सेंट्रल गवर्नमेंट और सेंट्रल फोर्सेस से ओनली करीगुंबा यारक्तब स्टेट न ngमक्तरबा अचौब इशू तारक तंजादा सेंटर द ऑगमेंटेशन ऑफ सर्विसेस मकोई मतेंग लोया कर्मदलोई पर्टिकुलरली द CAPF Central Administrative Police Forces like ITBP, CRP, BSF, मोई शुगुम्बा
Modi khara mullu salak patan jada say insurgency ka movement ga tarupatan jada Assam Rifle paramilitary, then the army comes in the last. State government is the sole in charge. The government of India ki karim tang makut leite. Yes, karigumba underground singchina yam thine hanjalakpa or makoi gina akoi gi law and order the moise chande law and order the small incident or okay group khashagai khana chenabu khotpa police can quell the situation. Adu insurgency ki problem lakpa tanja the upai lerekte police ngamaktaba CAPN ngamaktaba the army ki services are being augmented. Adu honabli akoi sigat torisi, it is neither the army akoi insurgency alone from another group nor public. The public is a mass public ni changai bas. Mass public means one and all. Churachandpur, Ferjol, Kangpokpi, the parts and parcel of Sanapati, wherever these narco-terrorist groups in labor singha, one and all amatanate, manga tara cham chani nate, supported by the suspension of Operation the Labor. Kene, Kesho, Kene, labor, dunia labor punamagse, along with the dreaded arms, ammunitions, pairaga, completely well pre-planned lagat. So we cannot call that it's a law and order problem. It is an assault to the state government by an underground groups, narco-terrorist group supported by the entire mass community, Chin, Kuki, Jo. Entire community, I say. So it is not called law and order. It is a mass movement. Like an insurgency. See, insurgency movement ga terrorize or terrorist ke kenbam lady. Terrorist sanction laga terrorize to mafam duga. Mitara amukunna bomb tadra kotna hatokna kotna logi. It's a terrorize or terrorist ki matoni. But there's a mass calculative movement ni maramaduna government waba. Akoigi government na she is responsible and central government is further she is also equally responsible. State government na masigi preemptive precautions or measure or advanced intelligence or first informations report kari lakpo ko pa se karamong na tawi de koi khangde. But the state government totally failed. Adigi awar police jana yam chaun uri haidara ku iran tu isida ko tholoi do pone hai kulai pai ba awar police kara wai di lakpo sa do da continue to bi mo haitare ada akoi siba ma sarkar pan bai se sarkar his definition se akoi violence legitimate koi sen theory gi wani ko theory da koi Max Weber na hai se legitimate violence hi sarkar ko to lege dawni monopoly on lege dawni atin to busiri law and order problem ne have busiri mai sarkar gi koi state ma gi definition state ma hai ka di state na koi violence monopoly on bage dawne army lead ba ri police lead ba si violence di na mi how is me poor so high want to be violence potential state pyre consider state chala ya do ne atin to gadi illegal ni tawge har na hui prohibited por nataba are no mai magi daka lebe tungina sadan me khande self defense khande magi sene ya kolai khar pai ba sidane ya hon thuis bo ado kolai pa jo pai da violence potential city states na loina monopoly bai do ne si Max Weber ne makes an higher singa mokta kan se ku state breakdown la kan hai pose ado state ki matang se nam ka aina hek se pan ma am da pan jo ge khoi gi state craft se da khoi state craft ki terrorist am lei ko khoi apha thai de le ba China ki har sanju hoi out of war ke ramba adigi nogi India ki har chanakya kotele har janika moina arthashastra ke ramba aduga Europe ke da haga Machiavelli Niccolo Machiavelli magi aina paning se Niccolo Machiavelli har ba line am khan paning basam adida Machiavelli har si state ma legi har gadi state man magi like the prince nam legi wai la ate se le aduga prince hasil rewa ngang pagi leba ki wari dan to is state craft hai se ado leba nga kan state amagi magi khwai de qualities kain lebam to quality ha kan sa prajana nungsiba ado prajana kiba ani ne to resiba ado kai ko mata situations da ani maxi ngamdre hero ani maxi lokson ngamdre hero ne station nungsi hen basu ro kian basu ngamdre hero ne
ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯗꯤ ꯊꯥꯗꯣꯛꯑꯒ ꯀꯤꯍꯟꯕꯗꯨ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯁꯤ ꯄꯣꯠꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯤꯃꯛꯁꯤꯐꯥꯎꯕ ꯅꯨꯡꯁꯤꯕꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯥꯎꯅꯕꯒꯤ ꯄꯣꯠ ꯂꯥꯛꯅꯔꯦ ꯀꯤꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗꯕꯤ ꯃꯥ ꯊꯣꯛꯄ ꯇꯧꯅꯕ ꯃꯑꯣꯡ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯜ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯃꯦꯀꯦꯕꯦꯂꯤꯒꯤ ꯗꯦꯐꯤꯅꯤꯁꯟ ꯃꯇꯨꯡꯗ ꯐꯦꯜ ꯁ꯭ꯇꯦꯠ ꯍꯥꯏꯁꯤ ꯀꯤꯁꯨ ꯀꯤꯗ꯭ꯔꯕ ꯑꯗꯨꯒ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯐꯦꯜ ꯁ꯭ꯇꯦꯠꯀꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯃꯈꯥ ꯐꯥꯎꯟꯗꯦꯁꯟ ꯁꯨꯝ ꯂꯩꯖꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯏꯑꯕ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜꯁꯦ ꯍꯦꯛ ꯄꯤꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯍꯥꯏꯔꯣꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ BJP ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯅ MLA ꯃꯌꯥꯝ ꯑꯣꯝꯁꯤꯟ ꯂꯩꯔꯕꯅꯤꯅ ꯑꯗꯩ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯅꯥꯟꯊꯣꯛꯑꯀꯥꯟꯗ BJP ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯦ ꯅꯨꯡꯁꯤꯔꯒꯁꯨ ꯑꯗꯨꯝ ꯑꯁꯣꯝꯅ ꯀꯥꯟꯅꯗꯧ ꯃꯥꯜꯂꯦ ꯆꯣꯡꯊꯣꯛꯄ ꯉꯝꯃꯦꯕ ꯁꯤꯁꯤꯗ ꯀꯤꯕ ꯄꯣꯠ ꯌꯥꯎꯔꯝꯃꯣꯕ ꯗꯟꯗꯤ ꯄꯤꯅꯤ ꯍꯥꯏꯕ ꯌꯥꯎꯔꯝꯃꯣꯕ ꯆꯣꯡꯊꯣꯛꯑꯒꯗꯤ ꯅꯪ ꯆꯍꯤ 10 ꯚꯣꯠ ꯂꯦꯞ ꯌꯥꯔꯣꯏ ꯅꯠꯇ꯭ꯔ ꯆꯍꯤ ꯄꯨꯟꯁꯤ ꯚꯣꯠ ꯑꯃꯨꯛ ꯂꯦꯞ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯖꯦꯜ ꯊꯝꯅꯤ ꯍꯥꯏꯕ ꯑꯀꯤꯕꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯌꯥꯎꯔꯝ ꯀꯥꯟꯁꯤꯗ ꯆꯣꯡꯊꯣꯛꯄꯁꯤ ꯄꯥꯛ ꯉꯝꯃꯣꯏꯕ ꯁꯨꯝ ꯁꯤ ꯄꯣꯠꯁꯤꯅ ꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯁꯤꯗ ꯃꯦꯀꯦꯕꯦꯂꯤꯅ ꯍꯥꯏꯔꯝꯃꯤꯁꯤ ꯑꯀꯤꯕ ꯄꯣꯠ ꯑꯁꯤ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯐꯩ ꯅꯨꯡꯁꯤꯍꯟꯒꯗꯧꯅꯤ ꯑꯗꯣ ꯀꯤꯕ ꯍꯥꯏꯗꯤ ꯑꯔꯥꯟ ꯇꯧꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯒꯦꯟꯁ ꯇꯧꯔꯒꯗꯤ ꯗꯟꯗꯤ ꯂꯩ ꯍꯥꯏꯕꯁꯤꯃ ꯀꯤꯍꯟꯕꯁꯤꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯎꯔꯛꯏꯁꯤꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯎꯗ꯭ꯔꯦꯕ ꯁꯨꯝ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯕ꯭ꯔꯦꯛꯗꯥꯎꯟꯗ ꯍꯧꯖꯤꯛꯅ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯑꯕꯅꯤꯅ ꯀꯥꯞꯅꯗꯅ ꯈꯣꯠꯅꯗꯅ ꯃꯤ ꯚꯥꯏꯂꯦꯟꯁ ꯊꯣꯛꯑꯕꯅꯤꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯊꯩꯔꯒ ꯆꯠꯄ ꯌꯥꯏ ꯄꯩꯁꯥ ꯄꯤꯔ ꯌꯥꯏ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯁ꯭ꯇꯦꯠꯁꯤ ꯎꯁꯤꯠꯇꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯁꯨꯝ ꯀꯜꯆꯔ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯂꯩꯅꯥ ꯍꯦꯟꯖꯜꯂꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡꯁꯤꯗ ꯁꯤ ꯑꯅꯤꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡ ꯉꯝꯃꯣꯏꯕ ꯁꯨꯝ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯃ ꯂꯩꯔꯦ ꯅꯨꯡꯁꯤꯕꯗꯨꯃ ꯑꯗꯨꯁꯨ ꯌꯥꯎꯔꯗꯤ ꯐꯔꯦ ꯅꯨꯡꯁꯤꯕꯗꯨꯃ ꯑꯁꯤꯅ ꯐꯔ ꯃꯥꯟꯅꯦ ꯑꯣꯟꯈꯤ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯉꯁꯥꯏ ꯍꯥꯏꯖꯔꯃꯥꯏꯅꯀꯣ ꯑꯗꯣ ꯀꯤꯕꯗꯨꯃ ꯁ꯭ꯇꯦꯠꯀꯤ ꯑꯒꯦꯟꯁꯇ ꯑꯩꯅ ꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯒꯗꯤ ꯃꯤ ꯍꯥꯠꯂꯨꯔꯒꯗꯤ ꯑꯩ ꯁꯣꯛꯀꯅꯤ ꯄꯅꯤꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕꯗꯨꯅ ꯑꯩꯉꯣꯟꯗꯁꯤ ꯇꯧꯐꯝ ꯊꯣꯛꯇꯕ ꯄꯣꯠꯇꯣ ꯇꯧꯔꯛꯑꯣꯏꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯏ ꯍꯥꯏꯔꯝꯕꯗꯨꯁꯨ ꯁꯨꯃꯥꯏꯅ ꯐꯔꯦꯗ ꯑꯩꯅ ꯆꯠꯈꯤꯕꯁꯤ ꯑꯗꯨꯝ ꯉꯝꯃꯤꯗꯅ ꯑꯗꯣ ꯑꯅꯤꯃꯛꯁꯤ ꯉꯝꯒꯗꯧꯅꯦꯕ ꯑꯅꯤꯃꯛꯁꯤ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯍꯟꯕ ꯃꯌꯥꯝꯁꯨ ꯀꯤꯍꯟꯕ ꯑꯅꯤꯁꯤ ꯉꯝꯒꯗꯧꯅꯦ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏ ꯀꯥꯟꯁꯤꯗ